mayambu ahanba maktada Manipuri wari yumjauna mayambu amuka hana ponemjari ngasi soi khoina mayam gidamakta ni haidana phul hora story ama poduna laksari wari asili thok sarpa matamda soi khiba lang khiba kaya yaurabasu mayam na puksel sauna ngapiyo aduga amana wari asi hingliba natraga laikhidraba kanagumba mataga mari lenana ijabodi na sade bhabna mapung phana saga saduna ijaba wari amakhakni Pare mayam adidi wari asi hauna batau jarak lagi ngasigi wari asi gi mami maiba phumkiba lambi yasang lakpa matamni ponimana hai yum kai asog yamna chakhaidana khotana toriba mayam singasi kadai kadai de chana khra hai ibema ta dabra nangbo ta dabro asumna korakpani mahaki masanupi Ponimagi masanupi thorakle aduga Ponimagi masanupi dona sumna harai as ima tai ke dorage hai numita silagle lamtu sakhairiba mayam singase loisindana khosindana tawba yada bro ha hauji phawa ke dorige nangbo as ima ai su khangi ke dobuge ai su loisingi haidana tawrambani ho yare loisingi haidana tawbodo madugi thabakto loisingi haidana tawba haibado madu yadi loisilagi haigadabani ohoiba ohoi yarisi loisilagi asi haidana lamtu tasili aduga ngihaktangi matungda Ponimagi masanupi na sumna swarai ima nong asisu khara mangadaba mali mangba nate tar aurabani singkhong singyak thangba sarugadomdo nong tara horabani oh as adudi horel ahing tumbaga yagadoribra ahing tumba yarudribadi kariginu ibema nong nina mayam ama yurakadawri nong sigi jinga kupiba mayam singasisu semjindana khosindana khara tahorabadi khara su phagadaba napa nina tawri sisu kwacha chatli sigi nauba hariba misagaduga dum chaminaduna lei yum ase karida kadaida swakigadagi haidana yengdana khotana khara su tawramlabadi phagadabani do asima yarisi baba su thaba ingkhang chatana khotana tawjaribani pangang biruranu yare ngang daba yaba nate napa se anda marakti karino madi tawi ngang na sakna basi su pakna yade hoima yare si asi hairagi imung manunggi thabak singado matik sana loisili aduga ngihaktangi matungda saukthoi su lakle saukthoi na lakpa matamda nauba su thengnare naubana kaka kadai tana saluribano aise thabak salubani halakpada lambida nang somung thengnare nangbu kadai tana saluribano kaka aise dukan da salubani da ngari laitre hadana ngari leiba lakpani kaka oh adudi nang su halaba natra adudi lambi su thoi pulap puna chaminarasidana hoi ka kesu akai belaiti asi haidana sauk thoi amadi nauba lambi ase pulap puna lakminare sauk thoi na harai nauba nakhoi yum thangnabada leiriba thoi bohigi yum adubu aidi madu iching naida kaka hairi sibu aina haibadi thoi bodo handa marakti lagi tingi kari gumba khara sanabra aigi wakhalda khanbagi wanida kaka hoi lagi tingi kari gumba khara budi mahakse tawbadi mali ado chapsabi kai sanaribanu haibadu madi aisu madumadi khangba ngamdre kaka lagi tingi ama sanabaduna su laika gi myoising na hainaribani laika gi myoising na ngangna raklaba haibasi adum tawdi tawrabani adu bulai gitingi sanai hadana khullaika gi myoising asina thingba ngamdabasini aina khwaidagi ngaklibasi khullaika gi myo sangdana mahakse thinglabadi kharasu phagadaba as kaka yumthang nari bai khoina su thinglabani adu bu yaba ko bolaiti thingna dumak mahaki masasi haleng balaitana sanai ai khoina thingle amuk dum sanai aduga khara hek sanaba amuk to uraba matungda amuk sanai naha noma madi akhoi yum thaga sida kana gumba misaga machabi chalaga ne tana satpagumna su makhol khara tholai bani kaka masigi angang matik natana lai gitingi yam sanadana tawribasi hayengai laika gi khoi saunaraba mioi singna mahaki masasi phubo saiba tawrakpa matamda mahak soidana warawrakani do
matam aduda laikai se phatte phatte haidana hainarakadoribani. Hoi kaka adusu hainarakadoribani. As khangdrida kaka kaka hoi meyam laaga haipetang warak haibra aikoina warakpa ka se pang hekta yakidre. Laikai gi miyoi sanglaga warak watiam tauba haibasisu masisu tangai makti phadrabani. Adubu mahaki masasida laitin sananingbagi wakhal asi adumak poabanina. Laikai gi miyoi sing asisu khara makhai ngangna saknabasi wagadori. Pharese aduna adu oikragasu aikhoisu sanaba matamda haibadi mahakna sanaba matamda asengba tanja yenglaga phabra punbra amadi soidana tawbanadi phabra khali. Hoi kaka adusu yai kaka kaisu akaiba leiti haidana makhweni simurum sonduna lai. Ngai haktangi matungda nauba sumayumda yaure haidana sanglagi hairai. Sauk thoi sumayumda yaure haidana adumak sanghauri. Naubana sanglakpa matamda thoibohigi mayum asi mahakna haifet mamaya silaga yenglakpa matamda mahaki masasi tu sungkhiba khangauti. Naubana sigi lairiba nauba hairiba yumpham asi naubagi yum asi onthongnasu yengba matamda hainadaba amadi phaurida. Laikai gi miyosingna hainariba sing asi chumgadori. As yumthangnabani haibada maya si onthoknasu khugadorida. Kaka sauthoina hairakliba wafam singado tasengna masigi maiba kaknaw asi laibana aikhoigi imung asisu hanaga ima manadrabani. Lahingi matamda kari tawrakadoribano aduga nongalaga muksu kari tawrakadoribano haibasu haiba ngamdrabani. Onthokna suwana khangadorida. Laigi tingi thau tawbasi tawranu haibasu masisi hekta saukalai. Mayu masisu mathanda khaktani leiribasi. Aikhoinasu laigi tingi thau tawribasi yariba makhai tawruranu haidana tattana hairabani. Adubu yaba kauba leiti. Masiki maiba kaknaw asi onthoknasu hainaroidrida. Asi haidana naubado murum sonduna lakli. Asumna ngihaktangi matungda mahak sumayumda sanglaaba matamda naubagi mamana. Hai nauba nangna murum solaga laibaduna kedaurage. Ima kaisu thoidokpa tawdeda handa marak ahingi matamda thangnabasida kaigumba makhol khara taraklibasi imadi mata tadabro. Hai kari makhol taragene. Ima khangdi thangnabasida yamna tahabada yamna tu sunglaba khonjel mayam amatai. Hai kari makhol taragene nangbo. Ima phagisu phaginati aina ngangibasi yumthakasida kaigumba ama question sialaga sap launa hekta leplaga makhol khara sutarakpagumna tawi. Hai usi sienboy rambasu yaine madugi sumathakta hogdong leiribasidi. Ima hogdong leibagi question sienba nati tasengna karigumba amadi tawri. Mi su sienba mali aduga yengba matamdasu nakong asina taba matamdasu isase kaya hinindi. Haisu hinadi. Hai wakhalda sharana na khanganu ko. Wakhala se phana khaliba makhai laiba matamde sada kasu thoidokpa amata leitabani. Ima aidi wakhala si singlai. Tasengna hairabada yumthangnaba sida thoibasina ga laisiledo. Madugi sumathakta masigi lairiba maiba kaknaw asina ga laigi tingi karigumba ama sanaduna lai phatabaga mathi phonghallabra sine aigi wakhalda. Hai nauba wakhalado phana khallu ko kasu tawdaba miyoi asida nangsu aduk yamna hanthana khanba aduga muksu mida maral pisinbado madu ima pamde ko. Ima maral pisinbagi wanati tasena mina su kaino khara su hainaribani. Yare wathi warem do ngangano saga se loiraga gyan tana sanaba tawrasi. Haidana nauba amadi mahaki mamado sa ising thongdoklaba matungda sak sanaba haidana tawi. Adubu ngihaktangi matungda sak saringai matam aduda dinthak aduda kanagumba amana prek launa makhol ase khara thokna lakpagumna tawi. Makhol singado prek launa satpagi makhol sum tarakpa matamda mama masani do
ꯆꯥꯛ ꯍꯨꯞꯀꯦ ꯍꯥꯏꯗꯅ ꯇꯧꯔꯝꯕꯗꯨꯁꯨ ꯆꯞ ꯂꯦꯞꯄꯤ꯫ ꯃꯗꯨꯗ ꯅꯥꯎꯕꯅ ꯁꯨꯝ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯇꯨ, ꯑꯩꯅ ꯉꯁꯥꯏ ꯃꯈꯩ ꯍꯥꯏꯗ꯭ꯔꯥ ꯁꯤꯒꯤ ꯃꯈꯣꯜ ꯑꯁꯤ ꯑꯃꯨꯛ ꯇꯥꯔꯛꯂꯦ ꯍꯥꯏꯗꯅ, ꯑꯁ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯍꯩꯅꯔꯣꯏꯗ꯭ꯔꯤꯗ꯫ ꯍꯥꯏ, ꯃꯈꯣꯜ ꯑꯁꯤ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯍꯧꯗꯣꯡ ꯆꯠꯄꯒꯤ ꯃꯈꯣꯜ ꯌꯥꯝꯅ ꯃꯥꯜꯂꯤ꯫ ꯑꯁ ꯏꯃꯥ, ꯀꯗꯥꯏꯗꯒꯤ ꯍꯧꯗꯣꯡ ꯆꯠꯄꯒꯤ ꯃꯈꯣꯜꯅꯣ? ꯍꯧꯗꯣꯡ ꯆꯠꯄꯒꯤ ꯃꯈꯣꯜꯕꯨ ꯑꯁꯨꯃꯥꯏꯅ ꯇꯧꯒꯗ꯭ꯔꯣ? ꯁꯤꯒꯤ ꯆꯠꯄꯒꯤ ꯃꯈꯣꯜ ꯑꯁꯤꯗꯤ ꯑꯇꯩ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯅꯠꯇꯦ, ꯃꯤꯅ ꯆꯠꯄꯒꯤ ꯈꯣꯡꯊꯥꯡ ꯃꯈꯣꯜꯅꯤ꯫ ꯁꯤꯗꯕꯨ ꯏꯃꯥꯅ ꯑꯃꯨꯛ ꯍꯧꯗꯣꯡ ꯆꯠꯄꯒꯤ ꯃꯈꯣꯜꯅꯤ ꯍꯥꯏꯗꯅ ꯑꯃꯨꯛ ꯍꯥꯏꯔꯒ ꯁꯥꯟꯅꯔꯕꯗꯤ, ꯏꯃꯥ, ꯅꯪ ꯍꯌꯦꯡ ꯀꯣꯟꯅ ꯊꯪꯗ ꯐꯠꯇꯕ ꯊꯕꯛ ꯑꯁꯤ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯁꯤꯜꯂꯛꯑꯕꯗꯤ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯉꯥꯛꯇ ꯑꯣꯏꯅꯤꯀꯣ꯫ ꯑꯩꯗꯤ ꯍꯥꯏꯕꯤꯗꯦ ꯍꯥꯏꯁꯤꯅꯤ ꯑꯩꯗꯤ꯫ ꯑꯁꯤ ꯍꯥꯏꯗꯅ ꯅꯥꯎꯕ ꯑꯃꯗꯤ ꯃꯃꯥ ꯃꯆꯥꯗꯣ ꯑꯍꯤꯡꯒꯤ ꯃꯇꯝꯗꯨꯃꯗꯤ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝꯅꯤ꯫ ꯆꯥꯎꯊꯣꯏ ꯃꯍꯥꯛꯁꯨ ꯃꯁꯥꯗ ꯊꯕꯛ ꯉꯟꯇꯥꯅ ꯆꯠꯀꯗꯕꯅꯤ ꯍꯥꯏꯗꯅ ꯑꯌꯨꯛ ꯉꯟꯇꯥꯅ ꯍꯧꯒꯠꯂꯛꯂꯤ꯫ ꯆꯥꯎꯊꯣꯏꯅ ꯉꯟꯇꯥꯅ ꯍꯧꯒꯠꯂꯒ ꯊꯕꯛ ꯂꯥꯛꯄ ꯃꯇꯝꯗꯅꯤ꯫ ꯃꯍꯥꯛꯁꯨ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯊꯣꯏꯕꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯄꯥ ꯑꯁꯤ ꯍꯦꯛ ꯌꯧꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯅ ꯃꯅꯝ ꯅꯝꯊꯤꯕ ꯑꯃ ꯐꯥꯎꯔꯛꯂꯤ꯫ ꯀꯗꯥꯏꯋꯥꯏꯗꯒꯤꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗ꯭ꯔꯦ꯫ ꯆꯥꯎꯊꯣꯏꯅ, ꯑꯩꯒꯤ ꯏꯁꯥꯗ ꯃꯅꯝ ꯅꯝꯊꯤꯕ ꯑꯃ ꯂꯥꯛꯂꯤꯕꯁꯤꯅ ꯀꯗꯣꯝ ꯊꯪꯕ ꯁꯔꯨꯛꯇꯒꯤ? ꯑꯣ, ꯊꯣꯏꯕꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯁꯤꯗꯒꯤ ꯑꯣꯏꯔꯤꯖꯥꯠꯂꯥ? ꯃꯥꯅꯤꯗ꯫ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤ ꯃꯤꯅꯁꯨ ꯀꯩꯅꯣ ꯈꯔꯁꯨ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯅꯣꯡ ꯉꯥꯡꯐꯨꯡ ꯇꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯩꯅ ꯊꯕꯛ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯅ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯄꯥ ꯂꯥꯜꯂꯒ ꯑꯩꯁꯨ ꯆꯠꯂꯤꯕꯁꯤ ꯑꯁ ꯑꯣꯟꯊꯣꯛꯄꯅꯤꯗ ꯍꯥꯏꯗꯅ ꯋꯥꯈꯜꯗ ꯈꯜꯂꯒ ꯑꯗꯨꯃꯛ ꯂꯥꯛꯂꯦ꯫ ꯑꯁꯨꯝꯅ ꯈꯔ ꯈꯖꯤꯛ ꯍꯦꯛ ꯂꯥꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯒꯤ ꯁꯕꯥꯟ ꯑꯣꯏꯔꯞꯅ ꯇꯧꯕ ꯅꯨꯄꯥ ꯑꯃ ꯃꯃꯥꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯇꯞꯅ ꯆꯠꯂꯤꯕꯗꯨ ꯃꯍꯥꯛꯁꯨ ꯎꯔꯛꯂꯦ꯫ ꯆꯥꯎꯊꯣꯏꯅ, ꯑꯥꯗ ꯆꯠꯂꯤꯕꯁꯤꯕꯨ ꯑꯩꯕꯨ ꯊꯣꯏꯕꯒꯤ ꯁꯕꯥꯟ ꯑꯣꯏꯅ ꯎꯔꯤꯁꯤꯕꯨ ꯇꯁꯦꯡꯅ ꯑꯣꯏꯔꯤꯖꯥꯠꯂꯣ? ꯁꯤꯕꯨ ꯀꯔꯤꯅꯣ? ꯍꯥꯏꯗꯅ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯆꯥꯎꯊꯣꯏꯁꯨ ꯋꯥꯈꯜꯗ ꯅꯤꯡꯁꯤꯡ ꯃꯥꯡꯖꯤꯡꯅꯔꯒ ꯃꯍꯥꯛꯁꯨ ꯑꯗꯨꯃꯛ ꯆꯠꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯅꯥꯛ ꯑꯁꯤꯗ, ꯍꯥꯏꯕꯗꯤ ꯃꯃꯥꯡꯗ ꯆꯠꯂꯤꯕ ꯊꯣꯏꯕꯒꯤ ꯁꯕꯥꯟ ꯑꯣꯏꯔꯞꯅ ꯇꯧꯔꯤꯕ ꯅꯨꯄꯥꯗꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯋꯥꯏꯗ ꯌꯧꯕ ꯃꯇꯝꯗ ꯅꯨꯄꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯑꯃꯨꯛ ꯃꯥꯡꯈꯤ꯫ ꯃꯗꯨ ꯎꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯊꯣꯏ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯇꯨ ꯁꯨꯡꯏ꯫ ꯆꯥꯎꯊꯣꯏꯅ, ꯍꯩꯁ, ꯀꯔꯤꯅꯣꯗ, ꯍꯧꯖꯤꯛꯋꯥꯏꯗ ꯑꯩꯒꯤ ꯏꯃꯥꯡꯗ ꯆꯠꯂꯝꯕꯗꯨꯕꯨ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯍꯦꯛꯇ ꯃꯥꯡꯈꯤꯕꯗꯨꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕ? ꯑꯩꯁꯨ ꯌꯨꯝ ꯑꯁꯤꯗ ꯍꯜꯂꯛꯄꯅ ꯐꯒꯗꯧꯔꯤꯕ꯭ꯔꯥ? ꯍꯟꯕ ꯌꯥꯗꯦ, ꯑꯗꯨꯝ ꯆꯠꯀꯗꯕꯅꯤ ꯍꯥꯏꯗꯅ ꯆꯥꯎꯊꯣꯏ ꯑꯗꯣ ꯃꯍꯥꯛꯁꯨ ꯂꯥꯛꯂꯦ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯁꯨ ꯑꯗꯨꯃꯛ ꯄ꯭ꯔꯞ ꯂꯥꯛꯑꯕ ꯃꯇꯝꯗ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯣꯝꯁꯤꯗ ꯃꯍꯥꯛꯀꯤ ꯈꯣꯡꯊꯥꯡ ꯑꯗꯨꯒꯤ ꯃꯈꯣꯜ ꯑꯗꯣ ꯃꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯁꯨ ꯈꯣꯡꯊꯥꯡ ꯑꯁꯤ ꯊꯥꯡꯂꯒ ꯂꯥꯛꯄꯒꯨꯝꯅ ꯆꯥꯎꯊꯣꯏ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯐꯥꯎꯔꯛꯄꯅꯤ꯫ ꯆꯥꯎꯊꯣꯏ ꯅꯥꯀꯣꯡ ꯑꯗꯨꯗ ꯇꯥꯔꯛꯄ ꯃꯇꯝꯗ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯃꯍꯥꯛꯁꯨ ꯃꯃꯥꯏ ꯑꯁꯤ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯏ꯫ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯆꯥꯎꯊꯣꯏꯅ, ꯏꯁ, ꯀꯔꯤ ꯃꯇꯧꯅꯣꯗ ꯍꯟꯗꯛ ꯃꯔꯛ ꯇꯧꯔꯛꯂꯤꯕ ꯃꯌꯥꯝ ꯑꯩꯒꯤ ꯅꯥꯀꯣꯡ ꯑꯁꯤꯅ ꯇꯥꯔꯛꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯁꯦꯡꯕꯃꯛꯀꯤ ꯇꯧꯔꯤꯕ꯭ꯔꯥ? ꯑꯩꯕꯨ ꯃꯁꯤ ꯑꯃꯨꯛꯇꯪꯗꯤ ꯈꯪꯗꯣꯛꯄꯅ ꯐꯒꯗꯧꯔꯤꯕ꯭ꯔꯥ? ꯐꯔꯦ, ꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯑꯃꯨꯛꯇꯪ ꯌꯦꯡꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯅ ꯆꯥꯎꯊꯣꯏ ꯑꯗꯣ ꯃꯃꯥꯏ ꯈꯪꯂꯩ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗꯨꯗ ꯍꯥꯎꯐꯤ ꯏꯜꯂꯒ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯆꯠꯂꯤꯕꯗꯨꯁꯨ ꯎꯔꯛꯄꯅꯤ꯫ ꯃꯗꯨ ꯎꯔꯛꯄ ꯃꯇꯝꯗ ꯆꯥꯎꯊꯣꯏ ꯃꯁꯝ ꯃꯅꯥ ꯆꯞ ꯍꯦꯛꯇ ꯌꯨꯡꯏ꯫ ꯆꯥꯎꯊꯣꯏꯁꯨ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯀꯩꯅꯣꯗ, ꯑꯩꯒꯤ ꯏꯁꯥꯁꯤꯕꯨ ꯑꯩꯅ ꯂꯦꯞꯂꯤꯕ ꯖꯒꯥ ꯑꯁꯤ ꯇꯁꯦꯡꯅ ꯑꯩꯕꯨ ꯏꯁꯥꯁꯤ ꯃꯥꯡꯗ ꯆꯠꯁꯤ ꯆꯠꯉꯝꯗ ꯇꯨꯡꯗ ꯍꯟꯁꯤ ꯍꯟꯉꯝꯗ ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯍꯥꯏꯗꯅ ꯋꯥꯈꯜ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯆꯠꯂꯝꯂꯤꯕ ꯅꯨꯄꯥꯗꯨꯁꯨ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯍꯦꯛꯇ ꯃꯥꯡꯈꯤꯕꯅꯤ꯫ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯍꯦꯛ ꯃꯥꯡꯈꯤꯕ ꯃꯇꯝꯗ ꯆꯥꯎꯊꯣꯏ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯇꯨ ꯁꯨꯡꯕꯁꯨ ꯐꯥꯎꯔꯛꯂꯤ꯫ ꯊꯕꯛ ꯃꯐꯝꯗ ꯑꯣꯏꯅ ꯆꯨꯝꯗ꯭ꯔꯤꯡ ꯆꯨꯝꯅ ꯆꯠꯂꯒꯦ ꯍꯥꯏꯗꯅ ꯋꯥꯈꯜ ꯈꯜꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯆꯥꯎꯊꯣꯏ ꯃꯍꯥꯛꯁꯨ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯥꯛꯂꯤ꯫ ꯑꯁꯣꯝꯗꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯉꯥꯡꯅꯕ ꯑꯁꯨꯝ ꯍꯦꯜꯂꯛꯂꯤ꯫ ꯊꯣꯏꯕ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯉꯥꯡꯅꯔꯤꯕꯁꯤꯡ ꯑꯁꯤꯁꯨ ꯃꯍꯥꯛ ꯃꯁꯥꯅ ꯇꯥꯔꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯍꯥꯛꯅ ꯋꯥꯈꯜꯗ ꯈꯜꯂꯤ, ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯑꯩꯁꯨ ꯁꯥꯟꯅꯒꯗꯕ ꯃꯇꯝꯁꯨ ꯌꯥꯝꯅ ꯋꯥꯠꯂꯤ꯫
ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯁꯥꯟꯅꯕ ꯃꯇꯝ ꯑꯁꯤꯗ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯑꯩꯁꯤ ꯍꯥꯠꯄ ꯇꯨꯞꯄ ꯌꯧꯔꯛꯂꯕꯁꯨ ꯑꯩꯒꯤ ꯊꯋꯥꯏꯁꯤꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯆꯩꯕꯤ ꯆꯩꯊꯦꯡ ꯈꯔꯗꯤ ꯄꯤꯗꯕ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯑꯩꯁꯨ ꯃꯥꯏꯕꯅꯤꯗꯅ, ꯅꯍꯥ ꯑꯣꯏꯒꯦꯔꯥ ꯑꯍꯜ ꯑꯣꯏꯒꯦꯔꯥ ꯑꯩꯁꯨ ꯃꯥꯏꯕꯅꯤ ꯍꯥꯏꯗꯅ ꯊꯣꯏꯕꯗꯨ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗꯤ ꯊꯣꯏꯕꯅ ꯂꯥꯏ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝꯗ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯐꯥꯔꯦ꯫ ꯕꯨ ꯁꯥꯟꯅꯕ ꯃꯥꯏꯕ ꯐꯥꯔꯦ, ꯕꯨ ꯁꯥꯟꯅꯕ ꯃꯥꯏꯕ ꯐꯥꯔꯦ ꯍꯥꯏꯗꯅ ꯃꯌꯥꯝ ꯑꯁꯤ ꯋꯥ ꯍꯦꯛꯇ ꯂꯥꯎꯅꯩ꯫ ꯑꯁꯨꯝꯅ ꯆꯥꯎꯊꯣꯏ ꯑꯁꯤ ꯍꯦꯛ ꯐꯥꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯐꯨꯔꯦ꯫ ꯆꯥꯎꯊꯣꯏ ꯃꯍꯥꯛꯁꯨ ꯑꯗꯨꯃꯛ ꯂꯥꯛꯄꯅꯤ꯫ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯆꯪꯗꯅ ꯐꯨꯕ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯏ ꯑꯣꯔꯒ ꯁꯤꯔꯦ꯫ ꯇꯁꯦꯡꯅ ꯃꯌꯥꯝ ꯑꯁꯤ ꯍꯥꯠꯀꯤ ꯌꯥꯎꯅ ꯍꯥꯠꯄꯗꯤ ꯅꯠꯇꯦ꯫ ꯑꯁꯨꯝꯅ ꯍꯦꯛ ꯁꯤꯕ ꯃꯇꯝ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯃꯤ ꯑꯁꯤꯗꯤ ꯍꯥꯠꯀꯦ ꯍꯥꯏꯗꯅ ꯐꯨꯈꯤꯕꯁꯨ ꯅꯠꯇꯦ꯫ ꯇꯧꯕꯗꯕꯨ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯐꯨꯕ ꯍꯦꯟꯃꯟꯗꯅ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯍꯦꯟꯖꯤꯟꯈ꯭ꯔꯕ ꯃꯥꯜꯂꯤ꯫ ꯁꯤꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯃꯩꯗꯤ ꯊꯥꯕ ꯄꯥꯝꯗ꯭ꯔꯦ, ꯐꯨꯝꯖꯤꯜꯂꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯩ ꯊꯥꯅꯕ ꯍꯥꯏꯗꯅ ꯃꯌꯥꯝ ꯑꯁꯤ ꯍꯣꯠꯅꯔꯛꯄꯅꯤ ꯑꯃꯨꯛꯁꯨ꯫ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯑꯃꯨꯛꯁꯨ ꯃꯩ ꯊꯥꯔꯒꯨꯝꯁꯤ ꯐꯨꯝꯖꯤꯜꯂꯁꯤ ꯍꯥꯏꯗꯅ ꯃꯌꯥꯝ ꯑꯁꯤ ꯐꯨꯝꯕ ꯄꯥꯝꯃꯤ ꯍꯥꯏꯗꯅ ꯂꯣꯏꯅ ꯐꯨꯝꯖꯤꯟꯅꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯃꯥꯏꯕ ꯊꯣꯏꯕꯅ ꯐꯨꯝꯈꯤꯕ ꯖꯒꯥ ꯑꯁꯣꯝꯁꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯃꯇꯝꯗ ꯈꯔ ꯈꯖꯤꯛꯇꯤ ꯈꯧꯇꯛ ꯆꯥꯏ꯫ ꯑꯗꯨꯕꯨ ꯃꯇꯤꯛ ꯆꯥꯔꯦ ꯃꯍꯥꯛ ꯁꯤꯈꯤꯕꯁꯤ ꯈꯨꯜ ꯂꯩꯀꯥꯏꯁꯤ ꯎꯟꯃꯨꯛ ꯆꯤꯛꯑꯅꯤ ꯍꯥꯏꯗꯅ, ꯎꯟ ꯋꯥꯏꯃꯨꯛ ꯆꯤꯛꯑꯅꯤ ꯍꯥꯏꯗꯅ ꯍꯥꯏꯅꯔꯛꯂꯕꯅꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯅꯤ ꯈꯨꯜ ꯂꯩꯀꯥꯏꯁꯤꯒꯤ ꯀ꯭ꯂꯕꯀꯤ ꯄ꯭ꯔꯁꯤꯗꯦꯟ ꯀꯦꯅꯦꯗꯤꯅ ꯅꯣꯡ ꯑꯁꯤꯁꯨ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥ ꯊꯪꯕ ꯁꯔꯨꯛ ꯑꯁꯣꯝꯁꯤꯗ ꯈꯔꯈꯩꯁꯨ ꯃꯪꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯆꯠꯀꯗꯧꯔꯤꯕ ꯃꯐꯝ ꯖꯒꯥ ꯑꯁꯤꯅꯒ ꯏꯄꯥꯝ ꯂꯩꯀꯥꯏꯗꯅꯒ ꯑꯣꯏꯁꯤꯜꯂꯦꯗꯣ꯫ ꯍꯜꯂꯛꯄ ꯃꯇꯝꯗ ꯑꯩꯁꯦ ꯈꯔ ꯈꯖꯤꯛꯇꯤ ꯊꯦꯡꯒꯗꯧꯔꯤꯕ꯭ꯔꯥ? ꯊꯦꯡꯉꯒꯅ ꯑꯃꯨꯛ ꯀꯔꯤ, ꯊꯦꯡꯗ꯭ꯔꯒꯅ ꯑꯃꯨꯛ ꯀꯔꯤ? ꯊꯦꯡꯉꯒꯗꯤ ꯁꯤꯒꯤ ꯃꯥꯏꯕ ꯆꯣꯉꯝ ꯆꯣꯔꯥꯡ ꯆꯥꯈꯤꯗ꯭ꯔꯕ ꯃꯥꯏꯕꯁꯤ ꯃꯁꯤꯒꯤ ꯐꯨꯝꯐꯝ ꯖꯒꯥꯁꯦ ꯂꯥꯟꯊꯣꯛ ꯂꯥꯟꯁꯤꯟ ꯇꯧꯔꯒ ꯑꯩꯁꯨ ꯂꯥꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯊꯦꯡꯗ꯭ꯔꯒꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯇꯧꯔꯣꯏꯗꯧꯔꯤꯕꯅꯤ꯫ ꯑꯦꯔꯥ, ꯃꯥꯅ ꯄꯪꯇꯧ ꯇꯧꯕ ꯌꯥꯕ ꯅꯠꯇꯦꯗ꯫ ꯑꯩꯁꯨ ꯅꯨꯄꯥꯅꯤ, ꯆꯨꯔꯨꯞ ꯅꯤꯁꯥ ꯄꯨꯁꯥ ꯆꯥꯗ꯭ꯔꯒꯁꯨ ꯉꯝꯅꯕ ꯑꯩꯁꯨ ꯆꯨꯔꯨꯞ ꯊꯛꯄ꯭ꯔꯥ ꯀꯔꯤꯅꯣꯃꯗꯤ ꯇꯧꯔꯒ ꯂꯥꯛꯄ ꯇꯥꯔꯦꯗꯅ ꯍꯥꯏꯗꯅ ꯀꯦꯅꯦꯗꯤꯗꯣ ꯑꯗꯨꯃꯛ ꯆꯠꯈꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯃꯄꯥꯝ ꯂꯩꯀꯥꯏ ꯍꯦꯛ ꯌꯧꯕ ꯃꯇꯝꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯗꯨꯅ ꯑꯅꯥꯕ ꯌꯥꯎꯔꯤꯕꯗꯨꯁꯨ ꯍꯪꯕ ꯈꯣꯠꯄ ꯇꯧꯔꯕ ꯃꯇꯨꯡꯗ ꯀꯦꯅꯦꯗꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 6:30 ꯇꯥꯁꯤꯜꯂꯛꯂꯤ꯫ ꯈꯔ ꯉꯟꯅ ꯍꯜꯂꯛꯀꯦ ꯈꯟꯕꯅꯤ, ꯑꯗꯨꯕꯨ ꯌꯥꯗ꯭ꯔꯤ꯫ ꯀꯦꯅꯦꯗꯤꯅ ꯉꯟꯅ ꯍꯜꯂꯛꯀꯦ ꯈꯟꯕꯁꯤꯁꯨ ꯑꯃꯠꯇ ꯍꯦꯛ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯃꯊꯪ ꯊꯦꯡꯅꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯑꯗꯨꯃꯛ ꯆꯠꯄꯅꯤꯅ ꯃꯇꯝ ꯑꯁꯤꯁꯨ ꯌꯥꯗꯕꯅꯤꯅꯦ꯫ ꯐꯔꯦ, ꯑꯩꯁꯨ ꯌꯨꯝ ꯌꯧꯅꯕ ꯈꯔ ꯊꯨꯅ ꯂꯥꯛꯄ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯀꯦꯅꯦꯗꯤ ꯂꯥꯛꯏ꯫ ꯑꯗꯨꯕꯨ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ꯫ ꯊꯣꯏꯕꯅ ꯍꯦꯛ ꯁꯤꯔꯒ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯐꯨꯝꯈꯤꯕ ꯃꯇꯝꯗꯒꯤ ꯍꯧꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯃꯇꯝꯗ ꯈꯔ ꯈꯖꯤꯛꯇꯤ ꯈꯧꯇꯛ ꯆꯥꯅꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯪꯐꯝ ꯃꯄꯥꯁꯦ ꯍꯦꯛ ꯌꯧꯔꯛꯄ ꯃꯇꯝꯗ ꯀꯦꯅꯦꯗꯤ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯇꯨ ꯆꯨꯡꯕꯁꯨ ꯐꯥꯎꯔꯛꯄꯅꯤ꯫ ꯀꯦꯅꯦꯗꯤꯅ ꯃꯪꯐꯝ ꯃꯄꯥꯁꯦ ꯍꯦꯛ ꯌꯧꯔꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯇꯨ ꯆꯨꯡꯕ ꯐꯥꯎꯔꯛꯂꯤꯕꯁꯤꯅ ꯀꯔꯤꯒꯤ? ꯑꯣꯟꯊꯣꯛꯄꯅꯤꯗ꯫ ꯃꯪꯐꯝ ꯃꯄꯥꯁꯤ ꯑꯩꯁꯨ ꯂꯥꯟꯊꯣꯛꯂꯒ ꯈꯔ ꯊꯨꯅ ꯆꯠꯍꯧꯔꯒꯦ ꯍꯥꯏꯗꯅ ꯀꯦꯅꯦꯗꯤ ꯃꯪꯐꯝ ꯃꯄꯥꯁꯤ ꯂꯥꯟꯊꯣꯛꯇꯨꯅ ꯃꯍꯥꯛꯁꯨꯈꯔ ꯊꯨꯅ ꯆꯠꯍꯧꯔꯦ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯃꯪꯐꯝꯒꯤ ꯅꯥꯀꯜ ꯊꯪꯕ ꯁꯔꯨꯛ ꯑꯁꯣꯝꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯀꯦꯅꯦꯗꯤ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯟꯅꯔꯛꯄꯒꯨꯝꯅ ꯃꯈꯣꯜ ꯈꯔꯁꯨ ꯇꯥꯔꯛꯄꯅꯤ꯫ ꯃꯈꯣꯜꯁꯤꯡ ꯑꯁꯤ ꯍꯦꯛ ꯇꯥꯔꯛꯄ ꯃꯇꯝꯗ ꯀꯦꯅꯦꯗꯤ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯊꯣꯏꯕꯅ ꯐꯨꯝꯈꯤꯕ ꯖꯒꯥ ꯑꯁꯣꯝꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤꯈꯔ ꯈꯖꯤꯛꯇꯤ ꯌꯦꯡꯕꯅꯤ꯫ ꯑꯗꯨꯒꯗꯤ ꯃꯍꯥꯛꯀꯤ ꯃꯪꯐꯝ ꯖꯒꯥꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯆꯞ ꯇꯤꯡꯅ ꯍꯦꯛꯇ ꯂꯦꯞꯂꯒ ꯂꯩꯕꯗꯣ, ꯃꯗꯨ ꯎꯔꯛꯄ ꯃꯇꯝꯗ ꯀꯦꯅꯦꯗꯤ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯁ꯭ꯋꯥꯏ ꯂꯥꯎꯔꯤ꯫ ꯊꯣꯏꯕꯒꯤ ꯃꯪꯐꯝ ꯃꯄꯥꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯂꯦꯞꯂꯒ ꯆꯞ ꯇꯤꯡꯕ ꯃꯈꯩ ꯂꯩꯕꯗꯨꯗ ꯀꯦꯅꯦꯗꯤꯅ ꯑꯁꯨꯝꯅꯁꯨ ꯈꯜꯂꯛꯏ꯫ ꯃꯪꯐꯝ ꯃꯄꯥꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯆꯞ ꯇꯤꯡꯕ ꯃꯈꯩ ꯂꯦꯞꯄꯒ ꯂꯩꯔꯤꯕꯁꯤꯕꯨ ꯂꯩꯈꯤꯗ꯭ꯔꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯂꯒ ꯍꯥꯠꯈꯤꯕ ꯊꯣꯏꯕꯗꯨꯒꯤ ꯃꯍꯥꯛꯀꯤ ꯃꯤꯇꯝ ꯑꯣꯏꯔꯤꯖꯥꯠꯂꯥ? ꯁꯣꯏꯗ꯭ꯔꯦ, ꯃꯁꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤꯗ, ꯁꯣꯏꯗ꯭ꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯪꯐꯝ ꯃꯄꯥꯗ ꯆꯞ ꯇꯤꯡꯅ ꯂꯦꯞꯂꯤꯕ ꯃꯤꯁꯛ ꯑꯗꯨꯁꯨ ꯀꯦꯅꯦꯗꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯑꯁꯨꯝ ꯇꯞꯅ ꯂꯥꯛꯄꯒꯨꯝ ꯇꯧꯔꯤ꯫
ꯃꯈꯣꯜ ꯀꯌꯥ ꯃꯔꯨꯝ ꯑꯃ ꯊꯣꯛꯂꯒ ꯂꯥꯛꯄ ꯃꯇꯝꯗ ꯀꯦꯅꯦꯗꯤ ꯍꯥꯏꯔꯒ ꯃꯤꯁꯛ ꯑꯃꯅ ꯁꯣꯟꯕꯒꯨꯝꯅꯁꯨ ꯇꯧꯔꯤ꯫ ꯑꯁꯨꯝꯅ ꯃꯤꯁꯛ ꯑꯃꯅ ꯁꯣꯟꯕꯒꯨꯝꯅ ꯃꯨꯔꯨꯝ ꯇꯥꯔꯛꯄ ꯃꯈꯣꯜ ꯃꯌꯥꯝꯁꯤꯡ ꯑꯁꯤꯗ ꯇꯁꯦꯡꯅ ꯀꯦꯅꯦꯗꯤ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯆꯦꯜꯂꯒꯦ ꯍꯥꯏꯗꯅ ꯋꯥꯈꯜ ꯈꯜꯂꯛꯂꯤ꯫ ꯑꯗꯨꯕꯨ ꯆꯦꯟꯕꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯉꯝꯗ꯭ꯔꯦ꯫ ꯀꯦꯅꯦꯗꯤꯅ ꯑꯩꯕꯨ ꯃꯐꯝ ꯃꯄꯥꯁꯤꯗ ꯑꯁꯨꯝ ꯏꯁꯥꯁꯤ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯌꯦꯡꯂꯒ ꯂꯩꯔꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯃꯐꯝ ꯃꯄꯥꯗ ꯂꯦꯞꯂꯤꯕ ꯃꯤꯁꯛ ꯑꯗꯨꯁꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯍꯦꯛꯇ ꯃꯥꯡꯈ꯭ꯔꯦ꯫ ꯃꯗꯨ ꯎꯔꯛꯄ ꯃꯇꯝꯗ ꯀꯦꯅꯦꯗꯤ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯃꯐꯝ ꯃꯄꯥꯁꯤ ꯊꯩꯗꯣꯛꯇꯨꯅ ꯆꯠꯍꯧꯔꯒꯦ ꯍꯥꯏꯗꯅ ꯋꯥꯈꯜꯗ ꯈꯜꯂꯛꯂꯤ꯫ ꯑꯣꯟꯊꯣꯛꯄꯅꯤꯗ, ꯃꯐꯝ ꯖꯒꯥ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯥꯏꯕꯅꯒ ꯍꯥꯠꯇꯣꯛꯄ ꯖꯒꯥꯅꯒ ꯑꯣꯏꯁꯤꯜꯂꯤ, ꯁꯤꯈꯤꯕ ꯖꯒꯥ ꯐꯨꯝꯖꯤꯟꯈꯤꯕ ꯖꯒꯥꯅꯒ ꯑꯣꯏꯁꯤꯟꯈꯤꯕꯒ ꯑꯣꯟꯊꯣꯛꯄꯅꯤ꯫ ꯃꯐꯝ ꯖꯒꯥꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯥꯜꯂꯒ ꯆꯠꯄꯁꯨ ꯑꯃꯠꯇ ꯉꯝꯅꯔꯣꯏꯗ꯭ꯔꯤ꯫ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯁꯤꯗꯤ? ꯃꯐꯝ ꯖꯒꯥ ꯑꯁꯤ ꯑꯩꯗꯤ ꯍꯥꯟꯅꯗꯒꯤꯁꯨ ꯍꯧꯅ ꯏꯁꯥꯁꯤ ꯑꯁꯨꯝꯅꯁꯨ ꯀꯤꯒꯅꯤ ꯍꯥꯏꯕꯁꯤ ꯈꯟꯗꯕꯅꯤ꯫ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯐꯠꯇꯕ ꯊꯕꯛ ꯇꯧꯈꯤꯕꯗꯨꯅ ꯁꯤꯔꯕ ꯃꯇꯝꯗꯨ ꯐꯥꯎꯕꯗ ꯑꯐꯕ ꯊꯕꯛꯁꯤ ꯑꯃꯠꯇꯁꯨ ꯇꯧꯒꯦ ꯈꯟꯗ꯭ꯔ ꯃꯥꯜꯂꯤ꯫ ꯑꯉꯛꯄꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯃꯐꯝ ꯖꯒꯥ ꯁꯣꯝꯁꯤꯗ ꯃꯍꯥꯛꯁꯨ ꯃꯨꯔꯨꯝ ꯁꯣꯟꯕꯒꯤ ꯃꯈꯣꯜ ꯑꯁꯤ ꯑꯃꯨꯛ ꯇꯥꯔꯛꯂꯤ꯫ ꯑꯗꯨꯒ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯍꯦꯛ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯀꯦꯅꯦꯗꯤ ꯃꯍꯥꯛꯀꯤ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗꯨꯗ ꯃꯨꯛꯁꯨꯛ ꯃꯨꯔꯒ ꯅꯨꯄꯥ ꯑꯃ ꯎꯟꯁꯥ ꯑꯁꯤ ꯏꯄꯠ ꯄꯠꯊꯕ ꯃꯈꯩ ꯃꯍꯥꯛꯀꯤ ꯃꯃꯥꯡꯃꯛꯇꯗ ꯂꯩꯔꯝꯃꯤ, ꯊꯣꯏꯕꯒꯤ ꯍꯛꯆꯥꯡ ꯑꯗꯨ꯫ ꯑꯁꯨꯝꯅ ꯂꯩꯔꯝꯕ ꯃꯇꯝ ꯑꯗꯨꯗ ꯃꯁꯥꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯤꯔꯤ, ꯑꯗꯨꯒ ꯄꯥꯈꯠꯂꯤ꯫ ꯀꯔꯤꯅꯣꯗ, ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤꯕꯨ ꯑꯩꯒꯤ ꯏꯃꯥꯡ ꯑꯁꯤꯗ ꯍꯦꯛꯇ ꯂꯩꯔꯝꯃꯤ, ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯁꯤꯗꯤ? ꯑꯁꯤ ꯍꯥꯏꯗꯅ ꯃꯍꯥꯛꯁꯨ ꯃꯨꯟꯅ ꯌꯦꯡꯂꯕ ꯃꯇꯝꯗ ꯃꯁꯥꯁꯤ ꯊꯛ ꯅꯤꯛꯅ ꯀꯤꯕ ꯍꯧꯔꯛꯂꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯊꯣꯏꯕꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯎꯟꯁꯥ ꯄꯠꯊ ꯄꯨꯝꯊꯔꯕꯗꯣ ꯃꯁꯥꯁꯤ ꯈꯤꯒꯠꯂꯒ ꯌꯥꯝꯅ ꯌꯦꯡꯕꯗ ꯀꯤꯔꯕ ꯁꯛꯇꯝ ꯑꯃꯒꯨꯝꯅ ꯃꯁꯥꯁꯤ ꯅꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯀꯦꯅꯦꯗꯤꯗ ꯑꯁꯨꯝꯅꯁꯨ ꯃꯁꯥꯁꯤ ꯌꯥꯝꯅ ꯀꯤꯔꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯍꯥꯏꯔꯛꯂꯤ꯫ ꯅꯪ ꯅꯠꯇ꯭ꯔꯥ ꯑꯩꯕꯨ ꯂꯩꯀꯥꯏꯗꯒꯤ ꯍꯥꯠꯄ ꯃꯇꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯀꯣꯛ ꯆꯤꯡꯅ ꯅꯪꯅ ꯑꯩꯕꯨ ꯍꯥꯠꯈꯤꯕꯗꯣ? ꯅꯪꯅ ꯑꯩꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯅꯪꯅ ꯐꯨꯕ ꯍꯦꯟꯃꯟꯗꯅ ꯑꯩꯁꯤ ꯁꯤꯈꯤꯕꯅꯤ, ꯑꯗꯨꯅ ꯅꯪꯁꯨ ꯑꯩꯅ ꯍꯥꯠꯄ ꯇꯥꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯊꯣꯏꯕꯒꯤꯗꯨꯅ ꯃꯨꯔꯨꯝ ꯁꯣꯜꯂꯛꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯃꯁꯥꯁꯤ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯑꯃꯠꯇ ꯇꯥꯗ꯭ꯔꯕꯅꯤ꯫ ꯀꯦꯅꯦꯗꯤꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯊꯋꯥꯏꯗꯗꯤ ꯀꯟꯕꯤꯌꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯗꯨꯗ ꯀꯔꯤꯒꯤ ꯅꯪꯒꯤ ꯊꯋꯥꯏ ꯀꯟꯕ? ꯅꯪꯅ ꯑꯩꯒꯤ ꯍꯛꯆꯥꯡ ꯑꯁꯤꯕꯨ ꯍꯥꯠꯇꯣꯛꯀꯗꯕꯅꯤ ꯍꯥꯏꯗꯅ ꯑꯩꯒꯤ ꯍꯛꯆꯥꯡꯒ ꯊꯋꯥꯏꯒ ꯈꯥꯏꯅꯍꯟꯈꯤꯕ ꯅꯠꯇ꯭ꯔꯥ? ꯑꯗꯨꯒ ꯍꯧꯖꯤꯛ ꯋꯥꯏꯗ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯅꯪꯒꯤ ꯊꯋꯥꯏꯁꯦ ꯀꯟꯕꯤꯌꯨ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯂꯤ? ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯤ ꯃꯥꯏꯕꯅꯤ ꯍꯥꯏꯕꯁꯤ ꯅꯪꯒꯤ ꯅꯁꯥꯁꯤ ꯀꯥꯎꯊꯣꯛꯂꯨꯕ꯭ꯔꯥ? ꯅꯪꯅ ꯑꯩꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯗꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯗꯅ ꯍꯥꯏꯈꯤꯕ ꯃꯇꯝ ꯑꯗꯨꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯪꯅ ꯑꯩꯁꯤ ꯃꯤꯅꯨꯡꯁꯤ ꯑꯃꯒꯨꯝꯅ ꯌꯦꯡꯕꯤꯕ ꯇꯥꯔꯒꯗꯤ, ꯃꯤꯑꯣꯏꯕ ꯑꯃꯒꯨꯝꯅ ꯑꯩꯁꯤ ꯃꯤꯅꯨꯡꯁꯤ ꯄꯣꯛꯄꯤꯗꯨꯅ ꯑꯩꯁꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯋꯥꯈꯜꯗ ꯈꯟꯕ ꯇꯧꯗ ꯂꯩꯀꯥꯏ ꯑꯃꯈꯛꯇꯗ ꯂꯩꯃꯤꯟꯅꯕꯅꯤ ꯈꯜꯂꯒ ꯅꯪꯅ ꯑꯩꯁꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯝꯗ꯭ꯔꯒꯗꯤ ꯅꯪꯒꯤ ꯊꯋꯥꯏ ꯑꯁꯤꯁꯨ ꯑꯩꯅ ꯀꯟꯕꯤꯕ ꯌꯥꯕꯅꯤ, ꯑꯗꯨꯕꯨ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯈꯥꯛꯅ ꯅꯣꯛꯏ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯊꯣꯏꯕ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯁꯤ ꯃꯊꯛꯂꯣꯝꯗ ꯋꯥꯡꯅ ꯄꯥꯏꯈꯠꯈ꯭ꯔꯤ, ꯑꯗꯨꯒ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯍꯦꯛꯇ ꯃꯥꯡꯈꯤ꯫ ꯈꯥꯛꯅ ꯅꯣꯛꯄꯒꯤ ꯃꯈꯣꯜ ꯑꯁꯤ ꯑꯇꯤꯌꯥ ꯃꯊꯛ ꯑꯁꯤꯗ ꯌꯥꯝꯅ ꯀꯟꯅ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯈꯠꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯗ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤꯁꯨ ꯌꯨꯝꯊꯪꯅꯕ ꯂꯩꯔꯤꯕ ꯍꯥꯏꯕꯗꯤ ꯑꯇꯩ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯧꯅ ꯇꯥꯔꯕꯅꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯁꯨ ꯃꯈꯣꯜ ꯑꯁꯤ ꯍꯧꯅ ꯇꯥꯔꯛꯄꯒ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤ ꯑꯃꯥꯏꯕ ꯊꯣꯏꯕꯒꯤ ꯈꯣꯟꯖꯦꯜꯅꯤ ꯍꯥꯏꯗꯅ ꯃꯌꯥꯝ ꯑꯁꯤ ꯋꯥ ꯍꯦꯛꯇ ꯂꯥꯎꯅꯩ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯦꯅꯦꯗꯤ ꯑꯁꯤꯁꯨ ꯀꯟꯕꯤꯔꯣ ꯍꯥꯏꯗꯅ ꯃꯁꯥꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯟꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯅ ꯑꯗꯨꯃꯛ ꯆꯦꯜꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯆꯦꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯀꯦꯅꯦꯗꯤ ꯃꯍꯥꯛꯀꯤ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯑꯃꯥꯏꯕ ꯂꯩꯈꯤꯗ꯭ꯔꯕ ꯊꯣꯏꯕꯒꯤ ꯈꯣꯟꯖꯦꯜꯗ ꯆꯦꯜꯂꯨ ꯍꯥꯏꯗꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯗꯅ ꯆꯦꯜꯂꯤ꯫ ꯑꯁꯨꯝꯅ ꯂꯥꯎꯗꯅ ꯆꯦꯟꯕꯒꯤ ꯈꯣꯟꯖꯦꯜꯁꯤꯡ ꯑꯁꯤ ꯇꯥꯕ ꯃꯇꯝ ꯑꯗꯨꯗ
Kennedy mahaki masasisu short thabet holaga mayamai gi thawai kambiyo ai gi thawai samukta kambiyo ai sigadore haira ga dumak sele Kennedy asumna hek chelakpa matamda thoibagi haksang adusu mahaki apu masagi manam adu thadok tana dumak lai Kennedy gi tung thangba saruk adomda yamna kana selaklaba matamda nung amadu khudinare asumna hek khudinaba matamda tung laithok tuna yenglai Kennedy mahaki masase thak nikle Kennedy na thoiba nang ai bomukta kalo thoiba nang ai bomukta kalo thoiba gi mahaki haksang adu so khana loklaga mahak su Kennedy gi mabugado mahaki asang bakhut aduna sak launa thinjili aduga manung gi thibung thirin sing adu loni singthoraklaba matamda mapalda loi hekta langthoktuna thanamle Kennedy su masase yamna kana lauraba matungda mafam aduda khudakta dumak sire asumna laikagi hui mayam asisu mafam jaga asida yamna kana khongnai aduga Kennedy gi haksang asina makhada siraga taraga laiba matam asida khana noi asum tawdana thoiba gi haksang asisu ahingi matam aduda yamna kana noklaba matamda swai laune ekta mangkhre masigi matungda laikagi miyo singa semong ama ithau tawi haidana nonga laklaba matamda sorokta chapa miyo singna thengnarakpani Kennedy gi misi sadana lairambaduna laika gi miyo singa sisu mana maha siembagumna su manaton singa simen dana yengnai adubu khulaika gi miyo singa sumna swainai ngarang ahing yamna kana laukhibadudi Kennedy gi haksang asna siramda gi khonjel oire aduga ma laukhibaduna kana laika gi alamana aidi singnaba mabudi lai aina haiduraga muksu lan batagadra asi khalli laika gi hal singaduna mathang thoibagi haksang na mali thoibagi haksang asi maiba soibaga mahaki thawai mina laaga Kennedy asi sapkhairaga hatokliba sala hogairaga hatokliba sala hairaga mathang magi mot phongdong narai ahaladuna suna swarai ngarang ahing asi yamna kana laubagi khonjel ama takhibado Kennedy gi khonjel nataba ama suta khibani mado atai kana gumba matagi oiroi mafam asida laika gi miyam sangduna hatok phikhaba maiba thoiba gi haksang oi kadoribani maiba thoiba gi haksang mahaki masa laitin olaba lai phataba olaba haksang aduna laika si ot panaiba horak kadorobani nakhoina so khara khaji wakhal asi khantharaga tabak asi toramlagadi mado khara su phagadaba madu sunati tabak asi tawdringai matamda nakhoisu wakhal munna khalamlabadi khara su phagadabani lugadorida adubu haksang ado seba tawba pulap punna tominnabana phagadoribra asi hairaga khullaika gi miyo singasi Kennedy gi haksang aduga thoiba gi haksang aduga pulap punna mai thadok minarasi adana mayam asi yanare asum tawdana thoiba gi haksang ado lauthokna bahadana khullaika gi miyam sing tawraga laika gi mangpham jaga lairiba maike somda Kennedy gi asi haksang ado puthokre aduga somdana thoiba gi asi haksang ado kothokna bagi damakta laika gi miyo sing asi sumarang tongnaраklabani naha sing khara tawraga thoiba gi mangpham ado kothokpa horakpa matamda mangpham manung asida kanagumba amata lairamde mayam asi ingakle karigumba amata lairamdena asidi mataw karamna mayam sanglaga mafam jaga asida natra phungkibada chalo inausa mafam jaga asida kanagumba amata laiti laika gi halaman singto amutang kauraklaga mafam jaga asida kanagumba amata laiti haidana amutang hairuso asi haidana laika gi miyo sing aduna pau prap salaga tammi laika gi halaman sing aduda laika gi halaman sing asisu thajade haidana mangpham lairiba maike somda laklai adubu laika gi halaman sing asisu mangpham manung aduda kanagumba amata hek lairamdabaduda laika gi halaman sing asisu thajare saukthoi su lakpani ahal sing adugi matungda saukthoi na laika sidi onthona waba mataw amada taw haiba othokpa mataw amada laika si soidre misi mina soidana thoraklani laika si awafamda soidana tarani taw asi hairaga saukthoi mahaki wakhalda khalli khul laika gi miyo sing asisu pakhanabana yadre thoiba gi asi haksang ado lairamdre haidana laika gi miyo sing asisu murum loina sonarabani
ꯑꯁꯨꯝꯅ ꯁꯣꯟꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯁꯨ ꯌꯥꯝꯅ ꯀꯤꯅ ꯊꯣꯏꯕꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯀꯗꯥꯏ ꯇꯥꯅ ꯂꯩꯔꯝꯒꯅꯤ, ꯀꯗꯥꯏ ꯇꯥꯅ ꯆꯠꯈ꯭ꯔꯕꯅꯣ, ꯑꯁꯤꯕ ꯃꯍꯥꯛꯅ ꯍꯧꯒꯠꯂꯒ ꯆꯠꯄ ꯌꯥꯕ꯭ꯔꯥ ꯍꯥꯏꯔꯒ ꯃꯌꯥꯝ ꯑꯁꯤ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯍꯦꯛꯇ ꯁꯣꯟꯅꯩ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯃꯍꯥꯛꯁꯨ ꯉꯔꯥꯡ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯊꯣꯏꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯂꯥꯎꯕꯒꯨꯝꯅ ꯇꯥꯈꯤ ꯍꯥꯏꯗꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯥꯏꯅꯈꯤꯕꯗꯣ, ꯃꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯊꯣꯏꯕꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯍꯧꯒꯠꯇꯨꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯆꯦꯜꯂꯝꯃꯅꯤ ꯍꯥꯏꯗꯅ ꯃꯌꯥꯝ ꯑꯁꯤ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯀꯤꯅ ꯀꯤꯅ ꯀꯦꯅꯦꯗꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯄꯣꯠꯂꯣꯏꯔꯤ꯫ ꯊꯣꯏꯕꯒꯤ ꯍꯛꯆꯥꯡ ꯑꯗꯨꯁꯨ ꯄꯣꯠꯂꯣꯏꯒꯦ ꯍꯥꯏꯗꯅ ꯇꯧꯕꯗꯨꯁꯨ ꯍꯛꯆꯥꯡ ꯑꯗꯨ ꯐꯪꯗ꯭ꯔꯕꯅꯤꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯄꯥꯡꯒꯣꯡꯅ ꯁꯥꯔꯒ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯁꯤ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ, ꯍꯥꯏꯕꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯇꯧꯔꯒ ꯂꯥꯏꯐꯝ ꯇꯤꯟꯐꯝ ꯀꯩꯅꯣ ꯈꯔ ꯊꯤꯗꯣꯛꯂꯒ ꯂꯩꯀꯥꯏꯒꯤ ꯃꯥꯏꯕꯅ ꯇꯧꯔꯒ ꯁꯣꯜꯂꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯔꯒ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯑꯋꯥꯐꯝ ꯃꯊꯪ ꯃꯊꯪ ꯇꯥꯕ ꯍꯧꯔꯛꯂꯦ꯫ ꯅꯣꯡꯃꯅ ꯃꯤ ꯑꯃ ꯉꯥꯎꯔꯒ ꯐꯩꯗꯨꯅ ꯑꯗꯨꯃꯛ ꯆꯠꯄ, ꯑꯗꯨꯒ ꯅꯣꯡꯃ ꯑꯃꯅ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯄꯒꯨꯝꯕ, ꯑꯗꯨꯒ ꯅꯣꯡꯃ ꯑꯃꯅ ꯊꯣꯏꯕꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯊꯦꯡꯅꯔꯒ ꯉꯥꯎꯔꯒ ꯐꯩꯔꯒ ꯑꯗꯨꯝ ꯆꯠꯈꯤꯕꯒꯨꯝꯕ, ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯊꯦꯡꯅꯕ ꯍꯧꯔꯛꯂꯦ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯅꯤ, ꯄꯨꯔꯅꯤꯃꯥ, ꯃꯍꯥꯛꯁꯨ ꯏꯟ ꯁꯣꯟꯕ ꯆꯠꯂꯨꯒꯤ ꯅꯣꯡꯖꯨ ꯊꯥꯒꯤ ꯃꯇꯝꯅꯤ ꯍꯥꯏꯗꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯆꯥꯎꯊꯣꯏꯅ, "ꯑꯩ ꯅꯣꯡꯖꯨ ꯊꯥꯒꯤ ꯃꯇꯝꯅꯤ ꯍꯥꯏꯗꯅ ꯏꯟ ꯆꯤꯡꯕ ꯆꯠꯀꯦ ꯍꯥꯏꯗꯅ ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯣ ꯀꯔꯤꯅꯣ? ꯍꯥ? ꯅꯠꯇꯦ, ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ? ꯍꯧꯖꯤꯛꯁꯦ ꯂꯩꯀꯥꯏꯁꯤꯗ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯇꯅ ꯊꯣꯏꯕꯒꯤ ꯍꯛꯆꯥꯡ ꯑꯗꯣ ꯐꯪꯗꯦ ꯐꯪꯗꯦ ꯍꯥꯏꯗꯅ ꯃꯤꯅ ꯍꯥꯏꯅꯔꯤꯕꯁꯤꯡ ꯑꯁꯤ ꯅꯪ ꯇꯥꯗ꯭ꯔꯕ꯭ꯔꯥ?" "ꯑꯁ, ꯑꯗꯣ ꯇꯥꯕꯨꯗꯤ ꯇꯥꯏꯌꯦ. ꯇꯥꯔꯒꯁꯨ ꯉꯥꯁꯤꯡ ꯑꯁꯤ ꯈꯔ ꯐꯥꯍꯧꯗ꯭ꯔꯒꯗꯤ ꯅꯣꯡꯖꯨ ꯊꯥꯒꯤ ꯃꯇꯝ ꯑꯁꯤꯗ ꯀꯃꯥꯏꯅ ꯇꯧꯅꯤ? ꯏꯟ ꯑꯁꯤ ꯑꯔꯦꯝꯕꯗ ꯑꯗꯨꯝ ꯇꯥꯔꯒ ꯂꯩꯒꯗꯧꯔꯤꯕ꯭ꯔꯣ? ꯊꯣꯏꯕ ꯀꯤꯔꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯤ ꯑꯗꯨꯝ ꯆꯔꯥ ꯍꯦꯟꯕ ꯇꯥꯔꯤꯕ꯭ꯔꯣ? ꯉꯥꯗꯨꯁꯨ ꯑꯆꯥ ꯉꯥꯒꯤ ꯈꯔ ꯐꯥꯔꯛꯀꯦ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯌꯣꯟꯅꯕ ꯈꯔꯁꯨ ꯐꯥꯔꯛꯀꯦ ꯀꯩꯗꯧꯕꯒꯦ? ꯑꯩ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ. ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯃꯨꯛ ꯊꯣꯛꯂꯛꯂꯕꯗꯤ ꯑꯩ ꯐꯠꯇꯦ ꯍꯥꯏꯒꯅꯨ ꯀꯣ, ꯑꯩ ꯐꯠꯇꯦ ꯍꯥꯏꯒꯅꯨ." "ꯑꯁ ꯌꯥꯔꯦꯁꯦ, ꯀꯩꯁꯨ ꯇꯧꯔꯣꯏ. ꯏꯅꯦ ꯁꯈꯤ ꯍꯣꯏꯁꯨ ꯂꯣꯏꯅ ꯆꯠꯂꯤꯕꯁꯤꯗꯤ. ꯂꯣꯏꯅ ꯆꯠꯂꯤꯕꯅꯤꯅ ꯑꯩꯁꯨ ꯄꯨꯂꯞ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯒꯦ ꯀꯩꯗꯧꯕꯒꯦ? ꯐꯅ ꯇꯝꯅ ꯁꯅꯨ ꯀꯩꯗꯧꯕꯒꯤ, ꯄꯨꯂꯞ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯕꯗ ꯀꯩꯁꯨꯝꯇ ꯇꯧꯔꯣꯏ." ꯁꯥꯈꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯣ ꯊꯥꯖꯕ ꯌꯥꯕ ꯅꯨꯄꯤ ꯅꯠꯇꯦ. ꯊꯣꯛ ꯊꯣꯛ ꯑꯣꯜꯂꯒ ꯑꯃꯨꯛꯃꯨꯛ ꯑꯣꯟꯗꯅ ꯉꯥꯡꯕꯅꯤ. ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯒ ꯆꯠꯃꯤꯟꯅꯒꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩꯗꯤ ꯀꯌꯥ ꯊꯣꯏꯅ ꯄꯥꯝꯕ ꯑꯣꯏꯗꯦꯀꯣ." "ꯑꯁ ꯌꯥꯔꯦꯁꯦ, ꯀꯩꯁꯨ ꯇꯧꯔꯣꯏ. ꯑꯗꯨꯝ ꯄꯨꯂꯞ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯒꯦ. ꯑꯗꯨꯒ ꯍꯣꯔꯦꯟ ꯍꯜꯂꯛꯑꯀꯥꯟꯗ ꯑꯩ ꯄꯥꯎ ꯄꯤꯔꯛꯑꯒꯦ." ꯑꯁꯤ ꯍꯥꯏꯔꯒ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯆꯠꯈ꯭ꯔꯦ꯫ ꯄꯨꯔꯅꯤꯃꯥꯅ ꯆꯠꯈꯤꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯆꯥꯎꯊꯣꯏꯅ ꯑꯁꯨꯝꯅꯁꯨ ꯁꯣꯜꯍꯧꯏ꯫ ꯃꯆꯥꯅꯨꯄꯤꯁꯤꯒ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯔꯒ ꯄꯨꯂꯞ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯌꯥꯕꯁꯤꯗ ꯀꯩꯁꯨ ꯅꯠꯇ꯭ꯔꯕ ꯏꯟ ꯃꯆꯥ ꯑꯃꯈꯛ ꯆꯤꯡꯂꯒ ꯊꯋꯥꯏ ꯐꯥꯎꯕ ꯃꯥꯡꯕ ꯌꯥꯔꯤꯕꯅꯤ. ꯑꯁ, ꯑꯩꯒꯤ ꯅꯨꯄꯤꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯉꯥꯡꯅꯕ ꯋꯥꯈ꯭ꯔꯦꯗ. ꯅꯣꯡꯖꯨ ꯊꯥꯒꯤ ꯃꯇꯝ ꯌꯧꯔꯛꯂꯦ ꯍꯥꯏꯗꯅ ꯂꯦꯝꯅ ꯑꯃꯐꯥꯎ ꯊꯥꯔꯛꯇ꯭ꯔꯒꯗꯤ ꯂꯩꯀꯥꯏꯁꯤꯅꯒ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯕꯅꯤ. ꯑꯩꯒꯤ ꯅꯨꯄꯤꯁꯤꯁꯨ ꯉꯥꯡꯅꯕꯁꯦ ꯈꯔꯁꯨ ꯋꯥꯒꯗꯧꯔꯤꯗ ꯍꯥꯏꯗꯅ ꯆꯥꯎꯊꯣꯏꯗ ꯋꯥꯈꯜꯗ ꯈꯜꯂꯒ ꯂꯩꯍꯧꯔꯦ꯫ ꯑꯁꯣꯝꯗꯅ ꯄꯨꯔꯅꯤꯃꯥ, ꯃꯍꯥꯛꯁꯨ ꯏꯟ ꯆꯤꯡꯕ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯀꯥꯈꯠꯂꯛꯂꯒꯦ ꯍꯥꯏꯗꯅ ꯇꯧꯕꯅꯤ꯫ ꯁꯥꯈꯤ ꯃꯕꯥꯅꯤ ꯂꯥꯛꯄ ꯃꯇꯝꯗ ꯁꯥꯈꯤꯅ ꯁꯨꯝ ꯍꯥꯏꯔꯛꯏ, "ꯑꯁ ꯄꯨꯔꯅꯤꯃꯥ, ꯑꯩꯗꯤ ꯉꯁꯥꯏ ꯃꯈꯩ ꯀꯥꯎꯕ ꯀꯥꯎꯊꯣꯛꯎꯔꯦ. ꯉꯥ ꯐꯥꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯑꯩꯁꯨ ꯁꯤꯒꯤ ꯂꯩꯔꯤꯕ ꯂꯩꯀꯥꯏꯒꯤ ꯑꯁꯤꯗꯩꯁꯤꯗ ꯂꯩꯔꯤꯕ ꯃꯪꯐꯝꯅꯤ ꯍꯥꯏꯗꯅ ꯊꯣꯏꯕꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯐꯣꯡꯈꯤꯕ ꯖꯒꯥ ꯑꯁꯤ, ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯂꯩꯇꯦ ꯍꯥꯏꯗꯅ ꯍꯥꯏꯅꯔꯤꯕꯁꯤ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯁ ꯏꯆꯦ, ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯁꯣꯏꯁꯤꯜꯂꯛꯂꯦ. ꯑꯗꯨꯒꯨꯝꯕ ꯋꯥꯔꯤꯗꯣ ꯁꯥꯟꯅꯒꯨꯝꯁꯤꯕ. ꯑꯩꯗꯤ ꯏꯁꯥꯁꯦ ꯀꯌꯥꯁꯨ ꯍꯩꯅꯗꯦ." "ꯍꯣꯏ, ꯑꯩꯁꯨ ꯚꯥꯞꯄꯨ ꯑꯣꯏꯔꯨꯗꯦ. ꯐꯔꯦꯁꯦ, ꯑꯗꯨ ꯅꯪꯕꯨ ꯉꯥꯕꯨ ꯀꯌꯥꯝ ꯐꯥꯔꯛꯑꯒꯦ?" "ꯏꯆꯦ, ꯇꯨꯡꯒꯣꯜ ꯑꯁꯤ ꯊꯟꯅꯕ ꯐꯥꯔꯛꯏꯗꯦ ꯏꯆꯦ." "ꯍꯣ, ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯅꯪꯁꯨ ꯉꯥ ꯆꯥꯕꯒ ꯑꯗꯨꯒ ꯌꯣꯟꯕꯒꯗ ꯌꯥꯔꯦꯅ." "ꯍꯣꯏ ꯏꯆꯦ, ꯌꯥꯕꯨꯗꯤ ꯌꯥꯔꯅꯤꯌꯦ." "ꯐꯔꯦ, ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ. ꯏꯕꯥꯅꯤ ꯈꯛꯇ ꯉꯥꯏꯔꯦ. ꯆꯠꯅꯕ ꯇꯧꯔꯁꯤ." ꯑꯁꯤ ꯍꯥꯏꯗꯅ ꯑꯅꯤꯁꯦ ꯂꯥꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯂꯥꯛꯑꯕ ꯃꯇꯝꯗ ꯈꯔ ꯈꯖꯤꯛ ꯆꯠꯄ ꯃꯇꯝꯗ ꯃꯪꯐꯝ ꯂꯩꯔꯤꯕ ꯖꯒꯥ, ꯍꯥꯏꯕꯗꯤ ꯊꯣꯏꯕꯅ ꯐꯨꯝꯈꯤꯕ ꯖꯒꯥ ꯑꯗꯣꯝꯗꯣ, ꯃꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗꯅꯤ ꯄꯨꯔꯅꯤꯃꯥꯒꯤ ꯃꯁꯥꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯛꯂꯒ ꯁꯣꯔ ꯑꯁꯥꯕ ꯑꯃꯅ ꯐꯨꯖꯤꯜꯂꯛꯂꯒ ꯃꯁꯥꯁꯤ ꯑꯁꯥꯕ ꯅꯨꯡꯁꯤꯠ ꯑꯃ ꯍꯨꯝꯕꯒꯨꯝꯅ ꯇꯧꯁꯤꯜꯂꯛꯂꯦ꯫ ꯃꯗꯨꯒꯤ ꯃꯇꯧ ꯑꯗꯨ ꯍꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯄꯨꯔꯅꯤꯃꯥ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯏꯊꯛ ꯊꯛꯀꯠꯂꯤ꯫
Purnimana tung lay dana yangi adubu kanagumba amata leite. Purnimana as hojikidubu karino asengbagira asembagi oiragadi ai sui sasi onthona su tankreda. Hai Purnima kaidawrage nangbo isia tung thangba saruga somsida sora saba ma phulauna kamsilakpagumna tawba aduga isasi swai lawba phawkhibaduda isi kaidawrage haidana yengbanida kanagumba amata leiramdre. Hai laose matamnaga matam phatabane langphang wakhal khalaga leiranu yare law khara thuna saslao. Asumna ni se prap lakpane tung thangba saruga somsida kanagumba misak amana ho asi hairaga lakpagumna Purnima mahaki nakong asida taba horaklay. Purnima na karino haidana muna yenglay. Adubu muna yengba taragasu masak masadi amata ubo phangde khonjel damaktay. Asumna tawrakpa mong matawsing asida Purnima mahaki masase tunglay thoktuna yenglubaduda kanagumba amata sugudabaga sakhi dairai. Isia tung thangba saruga somsida kanagumba misak amana hau haidana sabugum tawribasi isidi udabro. Hai aidi tasu tadi usude kaidawrage nangbo aigi nakong asida seranana taribra natragana karino ai gyamenga mata tadrisi. Hai Purnima law ayum siogdore khara thuna salhorasi haidana ani simayum yaunaba haidana lakpane adubu sakhi gi mayumdi yaure haidana sanghore. Purnima sumahaki mayum yaudribane. Purnima na sumna hek lakpa matamda makhugi konthong yoramdagi matamda mamang thangba saruga somsida kanagumba ama mami sami oina salibado mahak suraklay. Laikai gi pakhang masa oira boy khaludana mahak su khara safare khallaga prap sangsilakpani. Ibunga nangbu laikai sigi pakhang masara as phanadum phareda se sida ini gi polum sigi tunggol se aduga makhada mathakta thongatuna poraiba hangem paura siga mutang thangdabigera. Nupa du suwalan amata ngangde hangem paura do makhada thangdarai. Asumna hek thangdarakpa matamda thoibaga saban murti samanaba misak ama oiduna leirami. Madu uruba matamda Purnima mahaki masasi wangangbaga amata thokidre. Saptingba makai mahaki masasi wangangphamga amata khangdaba makai leirami. Asumna leijingai matam asida thoibagi mahaki masasi sumaya ihikapa makai mayadagi imayam ama biri taduna makhasida pupup tai. Aduga mahaki mamay nakalna mama hanna mareng satuna leirami. Madu urakpa matamda pumasagi manamasiso hekta thokpa horaklay. Purnima mahaki masasi kire. Purnimana as kari matawno toribasidi aibu isasi lawgi sungamda isasi lawbo susil laisidagi wangang baga mata su thokidre kamaina yum yogadoribasidi konthong asisu yoksilabani. Haidana wakhalda khallaga leiringai matamda thoibagi haksang asi murum solaga Purnima gi mahakna ngasai pahelamba posesing ado makhada loin hekta thadaraklabani. Purnima sumahaki masasi thak nikna kire. Asumna leiringai matam asida Purnima mahaki masasi lawgi haidana hek tawba matamda thoibagi sauraba khujiladuna mafam aduda mahaki masasi mafam arang khangdana singba horakli. Purnima mahaki masasi su yamna kana lawi. Asumna lawba matam aduda Purnima mahaki masasi kanbiyo haidana lawrakli. Masasi su makhong makhut mathang thudekpa horakli. Asumna thudelakpa matam aduda manungda leiriba mapa masani do makhol khara tai haidana mapalda senthorakpani. Asumna senthorakpa matamda Purnima mahaki makhanaududa masil to maposak amana sak lengduna thanamle. Asumna tawrambaduda Purnima mafam jagaduda mayam ama thoklaga mahak soroiba yahip tankre. Thoibagi masadudi leiramdre. Purnima gi asiba haksang adu uba matamda sauthoi mahaki masasi ok khongdana kapi aduga mahaki masanupi su yamna kapi. Numidangi matam aduda mapa masani dona kapagi makhol singado taba matamda laika gi myo singasi kadauba yaurage hadana thokna raklabani. Purnima gi asiba haksang asi uba matamda mahak sumanga samanare. Sakhina ngasaida su in sonba ngasaida nati da hauji wadanida in sonba si karak minari bani aduga mataw karam na sidi. Sauthoi su mahaki nupi gi mataw duda kappa lawba tawraga makhoi su asiba haksang asi asumna thambadi aroi
aduna yum manung doina thamlasi haidana yum manung doina pusillaga thamli asum tawdana asiba haksang asi sangba nupa sing adusu laika gi myo sing asi handa marakti karigumba amadi tawi khul laika gi myo sing asi su khudong thiningai gi thiningai ngakta oirakadori hadana wari watai khara sanaduna lei asumna wari watai sanaduna leiringai matamda laika gi pakhang masa amana aidi amaiba thoibagi asiba haksang na leitribado taseng na mado mi kanagumba amana hogairaga sanaribra natragana khul laikai siawa phamda tahangi haidana kanagumba amana hotnaribra aidi madu taseng na singnabadi yamna kuiraklabani khul laikai gi mio singa sinaga kharanaga pangbaga mafam jaga du da leiriba asiba haksang ado ai somuktangdi makha tana hogairaga yengningbani adubu laikai gi mio singa sina karigumba amata yengsi yadrabaduda madu makha tana yengdrabani ama mongangi asum tawdana nongalamdagi matam aduda ponimagi asiba haksang sangliba nupa amana konthong thangba saruk adomduda nupa ama saptingba makai konthonggi wado konthong waduda saptingba makai tonglaga leibadu madu urakpani nupa dusu karigumba ma ure haidana wa lawi nupa aduna dumna wa laurabanina tuminariba miyosing adusu loin hekta hokotnaraga kadawrage haidana hangi konthong thangba saruk adomduda leiriba asiba thoibagi saban malaba phiba murti adu uruba matamda laika gi miyosing asi sukidi yamna kinarabani ngai haktanggi matungda asiba haksang asi haibadi makhoin uramba thoibagi haksang adu swai laun hekta mangki madu mangkiba matam aduda laika gi miyosing asi su nonganba phawada ngairasi aduga asiba haksang asi poloiraga ekhoisu tofam thopa kekeno khara tawraga thoibagi haksang adu su thira siadana mayam asi khanarabani asumna masigi matungda laikai gi miyosing asisu purnimagi asiba haksang asi seba tawba loisili purnimagi asiba haksang asi seba tawraga karakpa matamda khul laikai gi miyosing na tawraga kamaina masi mataw karamna thoibagi asiba haksang asi thigadoribano haidana makhoi mayam asi wa khanarami atopa laikai dagi maiba ma kauri aduga maiba phungkiba jaga haibadi thoiba phungkiba jaga adomda salaga kaino khara yengsi haidana maibaduna hairakpani maibaduna salaga yengluba matamda thoibagi haksang asi uthak amada pallaga leire haidana hairakpada makhoi mayam asi ngaknarabani asum tawdana uthak adu koithi thiri aduga thoibagi haksang asi makha tana putharakli thoibagi haksang asi khara su patha pumtharabani saru tangkhai ma aduga unsa mase na patangkhai ma manam soroi bidanam thirabani asumna makhada putharaklaba matamda mathau mangam phajana tawri masigi matungda khul laikagi miyosing asisu khara makhadi tamnarami deba karama sora kaikra phajana solaba matam aduda thoibagi haksang na tamnaramba mahaki thawaina tamnaramba mayam sing adusu kaisu tawdana loin hekta phakirami masigi matungda khul laikagi miyosing asisu thoibagi haksang na tamnaramba mahaki thawai mina thoklaga khul laikai sidawa pham tahalamba mayam sing adusu makha tana kaisu thoidokpa tawrakhidrabaduda laikagi miyosing asisu nungainarabani asum tawdana khul laikagi miyosing asi makha tana kaisu thoidokpa tawkhidri wari ase matang asida losinjari wari ase nungaibirabadi like amadi subscribe share tawbiramu haiduna aijari phare mayam adudi ngasigidi matang asida losinjaragi mathangi warida mohna thengnarasi